ngasi nungtil Kuki tuan ba pause kharagi collection miyam khudol tamjige Kuki singi Mayokta Naga singna Koukhiba matam kaktaba Bandh Chathaba Houkhre Naga gi lamkhai manungda sugi kem thamba Yaroi Lambi Maming Thonba Yaroi haiba athot kaiding gi wafam thamjige Kuki singi Mayokta Manipur gi Naga singna Koukhiba matam kaktaba Bandh ngasi dagi Chathaba Houkhre Bandh Houkhre basu India government ki makai dagi hojik pawba karigumba wafam amatta phongdorok palaitri ngasi ayu angan badagi hauraga Kangpokpi district ki manung chana leiba makhal khulda makai adongi masing yamlaba kunjasang thoraktuna lambi tingbagi kongjang sangsenki kongjang aduda German road amadi Tiger road haina mingthonba lambi samjilakpa yaningde lona yadaba Kuki militant singi camp Naga area da thamba Yaroi Naga singi lamda popi thaba Yaroi haibana chingba thaba placard kaya kongjang loi Singna sizinaki marakthana video asibu meng tabiri bupuna makpu taramna okchabaga loinana ikai kumna bu chari amasong hairibo ofam singa se nongthil paukse gi chifong ama oiriba oil kati dagi lokhatcharaga thamjabani kongjang aduda core committee on relief and rehabilitation Jilarong Union Eastern Liangmai Chief Association MNYO Puimai Union Yellow Furup asina chingba lup kaya gi thawmi singsu saruk yaki kongjang asiga mari leina pawmi singda wangang laduna Manipur Naga Youth Organization MNYO gi president athot kaidang na hai mahirol tiki hauna Naga singi oina leijaraklaba lamgi saruk asida German road Tiger road haibana chingba Kuki laloba singi leader singi maming lauraga lambi samjilakpa haibase mapam asigi Naga khakta natna Manipur pumbada singnarakpani asigumba lona yadaba Kuki militant sing asigi camp Naga singi lamda thamba Yaroi loinana militant sing asibu thakliba popi thabagi thabak asi Naga singi lamkhai manungda chathaba Yaroi ngasai makhanda sangsiliba khongjang asi mekai asomda khundariba Naga sing asi khaktagi lanagi oiba wathok nate masi khangna chingi tongan mafam singda leiriba Naga punamakna su mapung phana sagot piu loinana tampakta khundaminariba atai atopa purup singna su chingkhong jingyada khundariba Naga singna thengnariba awaba sikhangbi-raga punna mateng pangbiu haina mahakna makhatana phongdokhi khongjang asiga mari lenana FNCC gi chirol amana hai Kuki singna pekhalakba thorang kayana chingkhong jingyada khundariba Naga singda chawna khudongsa daba tholakpadagi tangai fadana kanaba thorang ase lokhalakpani mangjauna na khangalamba tawdana Naga gi lamda phawraga German road amadi Tiger road samrakpani Naga singi right ta chawna singna rakpani suspension of operation su group ki camp kaya Naga gi lamda saduna khulai matik chana paiba Kuki militant sing thamjilakpana ingtappa pibamda akaiba thoalagle mafam kayada paksana popi pambi thajilakpana mahuksagi khal kahelakpaga loinana mayai kaba drug ta lechuraba miyoi kya lehelakpa thoaningdaba crime kya thoalagli matawasumna Naga gi lamda pekhalakliba thabak thoram sing asi matam chana thinghodragadi Naga miyam gi tungi punchida chawna akaiba tholaklagani FNCC na oirakliba pibam asi chap chana mayoknana ba sem saduna leire Naga miyam gi right amasong ikai khumnaba ngaknabagi matangda pekhalakliba thorang asida Naga lupsingna mateng pangbiyo hairi makha satarakpada Naga gi lam khopsin ba security threat ki Mayokta FNCC gi khongjang sogolagli thasigi taraga mangada foothill Naga coordination committee FNCC na thokpa chirolamada thangkiba demand ahum adu mapung bhana sogolli haina Eastern Liangmai Naga Chief Chairman Association ELNCCA na phongdrokli ELNCCA gi media and publicity cell na press ta thadorokpa chirolamada FNCC gi demand adu ipa ipu sing na thamlamba lamda khundariba indigenous Naga community khudingmakki apamba amasong collective oiba demand chingni hairi indigenous Naga territory singda leiba lambi singbu maming thonjinba amasong mausadagi leiraklaba pibam sing hongdoknaba hojik chathariba lalong asi khwaidagi leibak thibani masigumba thong asi Kuki element kayana government agency singa loktunaraga semdok sadokpagi thabakni miyamga tanadana natraga yellomi singa ayaba yaudana masagi oiba warip lorokpa asina Naga miyamgi historical cultural amasong territorial right ching matpani loinana masi khudakta handokadabani hairi Naga ipaipu singna Christian gi belu amasong miyobigi minungsi yenglaga Brahmadagi chelakhiba Kuki kangluk ki miyoy singbu saidangba yahanduna Naga singi lamda matam kharagi oina lehankibani adubu masigumba minungsi asibu lana sizinare historical record ching amasong official oiba che chang singna Kuki group singna yellomi Naga singi territory jangsindana lamlausin bagi thabak leptana satharakli Kuki singi thonga sina thajaba manganba amasong khangba ngamloidaba territorial aggression makhalamani haina lawi hairi yellomi Naga singi ipaipu singa thamlamba lamsingda ain kaina sengolakliba Kuki lalulup singi su camp sing amasong militant training center sing asi India government na khudakta sidokadabani Naga territory manungda leiba lambi sing amasong landmark sing nauna maming thon bagi thabak lepkadabani amasong tungda encroachment toroktanaba matik saba thabak pakhetkadabani hairi tampaka chainaba singkhong singda khundariba Naga khul singi akoibada maru aina Hablong Imphal National Highway amasong
Asian Highway gi lambi paringda anoba su camp amata thamba yaroi mafam sing asida su camp sing thambana tungda conflict toknanabagi maram ohelakani hainasu serolasin hairi miyamna khangnadaba Kuki lupsing oidiba Young Kuki amasung World Kuki Jo Intellectual Council na santi kairakpa yaba chirol thokpa amasung thabak tawba lepiu mamangda pamdaba tawdoksing thokpada ngayaki oina yasinanaba selgi natraga sagi compensation piba laikre liangmai miyamdi Christian Petta mapungphana thajaba thamduna ngakpiduna amasung khangduna lakibani adubu isagi lam saktam amasung dignity ngangnabagi damak matangdadi karigumba yasinaba matta makhata na purakloi hairi makhatana laibaki oina laining manadaba nupa nupi yumban minabada Manipurna ahum suba mafam kalli hairi India gi Special Marriage Act 1954 gi matung ina nupi na traga nupa na masa masagi manadaba laining adu onthokpa tawdana yum panbagi ayaba piri hairiba ek asibu saugatpa oina masa masagi laining manadaba nupa nupi yumban minabada laibak asigi oina Manipurna ahum suba mafam kalli The Graphic Arts haina khangnaba digital platform amana tongan ba resource ki khomjin ba data sizinaduna pothokpa visualize graphic ki matungina lining manadaba nupa nupi yum panbada lebak asigi oina awang nompoki state chingi manung chaliba Arunachal Pradesh na chada 9.2 oiduna khwaidigi makokta leiri masigi matungda Sikkim na 8.1 oiduna ani suba masung Manipur na 7.6 oiduna ahum suba mafang kali Manipur gi matungda Punjab na 7.3 Meghalaya na 6.7 amasung Jharkhand na 5.6 oiri adubu West Bengal na lining manadaba yum panbagi chang asi lebak asigi oina khwaidagi nemba changda 0.3 oiri lebak asigi oinadi laining manadabada yum panbagi chang asi 2.1 oibani Amarum Kanglup manadabada yum panbadasu Manipur asi awang nompokki oina mari subu mafang kali lebak asigi oina Kanglup manadabada yum panbagi chang asi chada 9.9 oirabasu Manipur gi oina chada 17.8 oiduna awang nompokki state singi marakta mari subu mafang kankibani Kanglup manadaba nupa nupi luhongbagi chang asi awang nompokki state singi manungda Meghalaya na 25 yogduna khwaidagi makokta leiri lebakki oina Gawana 28.4 oiduna khwaidagi makokta laikhraba tungda Meghalaya na ani suba mafam kalibani awang nongpoki state singi manungda Tripura na 18.4 Arunachal Pradesh na 18.2 Manipur na 17.8 Assam na 16.8 amasung Nagaland na 15.7 oiri Kanglup manadaba nupa nupi luhongbagi chang asi lebak asigi oina JNK na khwaidagi namely state asida sada 1.9 oiri masigi matungda Rajasthan na 2.3 amasung Tamil Nadu na 2.6 oiduna Kanglup manadabada luhongbagi chang khwaidagi nemba state ching oiri adubu maru oina awang nongpoki state chingi oinadi Kanglup manadabada luhongbagi chang khwaidagi wangba region oiri makhatana asaba voter ID sizinaduna accident compensation claim toromba ukil yauna mari fare hairi asaba voter ID card sizinaraga motor accident compensation claim toromba advocate ama yauna mi mari fare hairi nimitare ni police custody rima lauthakre pharaba sing adudi advocate Wahidur Rahman chei yankhai ga mathoi apokpagi minglai khidraba MD Jalaluddin Lilong awang laikai Lilong Haureibi Torel ahanbidagi MD Abdul Samad chei yankhai ga mari MD Basirur Rahman chei yankhai ga humdoi apokpagi ming laikhidraba MD Hamidullah amasung Jamila Begum chei kunthraga nipan mapuroibagi ming MD Abdul Bakar kairau makting melekai dagi hairi presna fangba paw amagi matung ina tha asigi tarataruki nungtil pung anirom tabada asaba voter ID card sizinaraga motor accident claim tribunal dagi compensation ge sempham lokthoknaba honaramle haina motor accident claim tribunal dagi lamphel PSK officer in charge ta report ama tawrakhi report adugi matung ina 2024 gi December taraga marida tribunal na client amamda lupa lakh amaga lising yankhai gi sanpham pinaba takiba order amagi matung ina mi ahumna tongan ba case ahungi makhada compensation pibina ba application tharaki makhogi fundsing adu tribunal gi account da deposit tawduna claim tawrukli basingi identity verification chatharaga thadoknaba ngaiduna lerakpani compensation gi sanpham adubu MD Niyamuddin chahi yankhai MD Mujibur chahi nifuga manga amasung Bilkis Banu chahi kunga manga kauba mi ahumna claim tawrakhi makhoi ahungi verification chathabada makhogi voter ID card ching adu asabani haiba kanglakhibani hairi thodo asiga mari lainana chatharakpa investigation da asaba ID sizinaduna compensation claim tawnabagi sinba langba punamak makhogi legal advocate Wahidur Rahman na tawbani mahangna asaba mingsingi ming amasung photograph sing sizinaduna voter ID card sing
Sarab matung compensation ge senfam adu kaithokna ba khotna bani haiba khangki thodok adu da chenari ba asengwa ming ahum adu MD Abdul Samad MD Basirur Rahman amasong Jamila Begum ni haiba khangba ngamki sasina bache sangseng amadi accusing adu authority na Lampel police station da sinarakki bani hairi Lampel face na thodok adu ga mari leinana FIR ama lokhotla ba matung pharaba sing adu ngarang duty magistrate ki mamang da police custody remand ki prayer ga loinana potoroki court na police ki prayer adu taraba matung case asiga mari leinana makhatana wahang pohang chatana ba nimit tare ni police custody remand pi ki hari